Leibada sigi tongan mafam singda leiriba airport khudimakta body scanner sing chahi ani gi manungda thamlagani haina Bureau of Civil Aviation Security na phangdokre. Agency gi paw matungi na chaw pikpagi wafam tongan na thamkhraga leibada sigi maruoiba airport singda ahan batangki oina sahi amagi manungda body scanner lehanna thaurang laukhatlagani. Body scanner sinaraga kanagumba mioi amagi haksangda sokluba tawdragasu mioi amagi masada kari potlam loinarakpage haiba irai laina khangmangami. Hojik airport ayambada sizinariba scanner na non-metallic explosive detect tawba ngamdaba maramna body scanner sizinanaba thorang laukhalakpani hairi. Metal detector ga manadaba maongda full body scanner na mioi amagi haksangda yawba singnaningai oiba potlam khudimak irai laina khangdokpa ngami hairi. Haukiba June thagi angan basarukta Bureau of Civil Aviation Security BCAS ki maikei dagi tongan ba airport IT4 da body scanner khinnanaba wafam khangan khibani. Hairiba airport IT4 asigi manungda hypersensitive airport 28 amasung sensitive airport 56 yauri. North East ki yauna leibada asigi airport IT4 da body scanner sing thamnanaba khangan khraba matungda handakta amuk leibada asigi airport khudingmakta body scanner sing thamnanaba wafam asi Airport khudingmakta naungna body scanner khingadoriba sida security na passenger singi privacy amadi tangai phadaba ngakam thokpa standard operating procedure ningthina ngaknaba su mari leinaba singda khangan khiba leikhe. Body scanner asi malemgi tongan mafamda leiba airport kayada su security na sinaba hokre. Scanner makhal asi sinaba na mamangai passenger sing check tawbada matam ka hena sanglamba adu hantha hanbaga loinana security gi mieng dasu hena kanaba oigadoribani. Anouba body scanner asina pung amada passenger chahumgi sangda check tawbusu ngamlagani masina leiba asigi security da singnarakliba khudingmakbu thengnanaba honabadasu asowa mateng ama oihallagani haina su paw asina makha tana phongdori. Aroibada video sibu yengbiribu khudingmakbu thagache.